Houjik State asida thokliba Echao asigi Pheebam Chief Minister N Biren Amasung Water Resource Minister Awangbong Nyumaina Koina Chattuna Yengsinkhre. Chief Minister N Biren ngasi Echao asina sathina sokhalaba singjamagi mafam kayada chattuna oiriba Pheebam sing yengsinki. Chief Minister ge khongsat aduda awawa taraba miyoi singa unaduna wari sanakhibaga loinana sokhalaba miyam gidamak mathau taba thorong sing paikhatli amadi tawrokpa yaba Thorakpa yaba khudong thiba thaudok sing mayok nanaba sem saduna leri haiba wafam phongdoki amromda Echao asina maram oidana miyam chauna awaba mayok naringai asida pungning phathana leibaga loinana authority na lokholakba thabak thoram singsu corporation PBU haina miyamda appeal tauki amromda iril turel dagi pathorokpa isingna thumjilaba Imphal district ki manung sanba sombung makha laikai gi mafam singda water resources minister Awangbong Nyumaina ngasi hakthengna chatuna yengsinki